ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯋꯥꯔꯣꯜꯗ ꯋꯥꯐꯝ ꯑꯃꯠꯇ ꯄꯟꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ MP ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯄꯨꯕ ꯉꯝꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯔꯤꯖꯟ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯊꯥꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯟꯅ ꯅꯩꯅꯕ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯤꯔꯛꯄ ꯋꯥꯔꯣꯜꯁꯤꯡꯗ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯕꯨ ꯃꯃꯥꯏ ꯆꯨꯝꯒꯗꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯤ꯫ ꯃꯍꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀ ꯂꯩꯅꯒꯗꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯑꯇꯦꯟꯕ ꯃꯑꯣꯡꯗ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯃꯛ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯕ ꯉꯝꯕ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡ ꯆꯍꯤ 75 ꯁꯨꯔꯕꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯇ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯄꯜꯂꯤ꯫ ꯑꯁꯥꯝꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯡꯊꯥꯔꯤ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯅ ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯖꯥꯅꯨ ꯕꯔꯨꯋꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯇꯣꯉꯥꯟꯕ ꯇꯥꯏꯝ ꯖꯣꯟ ꯑꯃ ꯊꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯑꯃꯅꯤ, ꯃꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯆꯍꯤ 75 ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯍꯟꯗꯕ ꯑꯁꯤ MP ꯑꯃꯠꯇꯅ ꯅꯣꯡꯃꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯍꯥꯛꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯂꯛꯄ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯤ꯫ ꯄ꯭ꯔꯅꯣꯏ ꯕꯔꯨꯋꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯔꯤꯄꯣꯔꯇꯤꯡ ꯄꯤꯕ ꯀꯃꯦꯟꯠ ꯑꯃꯗ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤꯗꯃꯛ ꯑꯁꯦꯡꯕ ꯅꯣꯡꯁꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯥꯛꯇ ꯍꯤꯡꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯇ꯭ꯔꯤ꯫ ꯗꯥꯛꯇꯔ ꯕꯤꯃꯣꯜꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯒꯤ ꯊꯣꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯂꯝꯗꯝ ꯑꯃꯒꯤ ꯂꯨꯔꯕ ꯇꯟꯖꯥꯗ ꯄꯨꯋꯥꯔꯤꯅ ꯃꯤꯑꯣꯏꯕꯕꯨ ꯆꯥꯡꯌꯦꯡ ꯍꯦꯛ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯗ ꯂꯝꯗꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯃꯁꯛ ꯈꯪꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏ, ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯅꯥꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯄꯨꯋꯥꯔꯤꯗ ꯃꯈꯣꯏꯒꯤ ꯐꯤꯗꯥ ꯀꯜꯂꯤ꯫ ꯏꯟꯗꯤꯌꯥ ꯃꯄꯨꯡꯂꯝ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯟꯅꯕ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯗꯃꯛ ꯁꯦꯟꯇꯔꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯦꯀꯥꯗꯃꯤꯛ ꯑꯃ ꯑꯣꯏꯕꯅ ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯃꯁꯤꯕꯨ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯊꯧꯅꯥ lꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ MP ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯝꯈꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁꯦꯟꯇꯤꯅꯦꯜꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 1 ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ MP 3-4 ꯈꯛꯅ ꯈꯔ ꯉꯥꯡ ꯁꯛꯄ ꯅꯠꯇꯅ ꯑꯇꯩ MPꯁꯤꯡꯒꯤ ꯅꯥꯀꯣꯡꯗꯗꯤ ꯏꯆꯪ ꯆꯪꯗꯕꯒꯨꯝ ꯃꯤꯌꯥꯝꯅ ꯎꯅꯩ꯫ ꯃꯁꯤꯗꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤꯅꯤ, ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯈꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯃꯦꯟꯁꯇ꯭ꯔꯤꯝ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯂꯤꯖꯝꯗ ꯀꯌꯥ ꯌꯥꯝꯅ ꯊꯋꯥꯏ ꯂꯨꯞꯄ ꯉꯝꯒꯗꯒꯦ? ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯍꯧꯕ ꯆꯍꯤ 75 ꯁꯨꯔꯕꯁꯨ ꯂꯣꯏꯂꯝꯒꯤ ꯃꯆꯠ ꯅꯠꯇ꯭ꯔꯒ ꯂꯦꯝꯍꯧꯈꯥꯛꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯆꯨꯞꯁꯤꯟꯗꯨꯅ ꯂꯩꯍꯧꯕꯒꯨꯝ ꯇꯧꯔꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯆꯤꯡꯕ ꯑꯌꯥꯝꯕꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯖꯔꯕꯁꯨ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯩꯆꯥ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥꯅꯤ ꯈꯟꯅ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯕ ꯉꯝꯅꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯃꯄꯨꯡꯂꯝꯗ ꯃꯔꯨ ꯑꯣꯏꯕꯗꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯃꯔꯨ ꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯍꯤꯡꯕ ꯁꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯗꯨ ꯏꯟꯗꯤꯌꯥ ꯃꯄꯨꯡꯂꯝꯒꯤ ꯃꯤꯌꯥꯝ ꯊꯣꯏꯗꯣꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥ ꯃꯄꯨꯡꯂꯝ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯔꯛꯇ ꯇ꯭ꯔꯁꯠ ꯗꯤꯐꯤꯁꯤꯠ ꯑꯃ ꯂꯥꯛꯍꯜꯂꯤ꯫ ꯄꯨꯊꯍꯧꯔꯤꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯆꯪꯏ꯫ ꯗꯥꯛꯇꯔ ꯕꯤꯃꯣꯜꯒꯤ ꯋꯥꯔꯣꯜ ꯑꯗꯨꯅ
Center gi lusengba India mapunglam ga manadaba awang nongpoki asengba saktam khangba ngamkhidaba khangnabasu honakhidaba masina maram moiduna lamdam siga sanaba asengba asumba thausil amadi thabak paikhat hodabana ngasi Manipur da thokliba wathok asi yauna tongan ba wathok kaya se thoklibani hainingba mali Yamna samba londa da space asina taglibasi center gi thawong asida Manipur miyam waraure ngasi Manipur da oiriba phibam asi matam sangna center na lamdam asibu mirai rakpadagi ohilakpani aduna center gi lusengba singi miyeng thausil amasung thabak hongdoksi haibani center na thodang pangthokpada remote sensing gi thawong thadoktuna lamdam sigi lehau hana munna masak khangna ba hona baga loinana miyam gi apama masak khangna thabak toba tangai phade Pumnamak asidagi khwaidagi maruwairibasi lamgi tongan ba phurup kanglup singi saktam manghandana ngak senduna thamba asini